Hanjin Hanjin Taksilabassu Thausavidraba Jiribam Tipaimuk Road Meeyamna ZT Road haina khangnariba lambi asi Jungi tang tara fawbagi manungda semjin bidrabadi lambi thingba yauna Khongjang Changsillakdoure haina Singdong Lekai Women Association gi maikaidigi section wafam thanglapli iramasugi matangda fongdoluduna Singdong Lekai Women Association gi Vice President Haubam Thoivina hai Sahi kungi mamangdagi Jiri Tipaimuk Road Meeyamna ZT Road haina khangnariba lambi asi onthokpa phibam amada sathok sasinda chaunu khudongchadaba kaya mayoknaduna lakli adubu ngasi fawba mari lenaba authority na yengshin bidraba lambi ama oiduna taaduna leiri Amaromda lambi asida Jiribam district ke DC masamaksu setlibani adubu una khangna matik saba thabak amata paikharaktabasina Meeyamna yamna penadaba haibadu oire masigi mathakta handak thokiba isa uduna maram oiduna lambi asi salak saba makai phadandrai kongkut kayana laitengba lambi haibadu oire lambi asida setliba miyoi sing kari tholagadage khanbada ifai thavaire Amaromda go to village 2.0 da Chief Minister N Viren laklamba matamdasu lambi asi semgani haina lautholamlaga tumina election besi Jiribam gi Meeyambu minammani maramaduna mathang tha junge tang tara fawgi manungda lambi semba hogdrabadi National Highway number 37 amadi ZT Road thingjinba yauna akanba Khongjang Changsillakdoure lambi asi semnabagi matangda taksiladuna ngasi Jiribam gi ADC Jamson Hangsing amadi local MLA yauna ADC gi kuthangda Manipuri gi Chief Minister dasu memorandum ama pisinke Bega lambi Tipai mo haina khanai lambi road asi asuki mate chapan nungai che asigi mathakta hauji Jiribam gi lambi khudi katam afabam ta yawte mafam khuding mai yengu matamda hajama mafam amda layak te ngasi ising isang thokiba mafam asida asuki mate lam kong khandana maram oiduna gari thaina ma phauda accident thokoi phema mata ga laina rabani asi phauda ngasi phauda parja Meeyamna mata yenghen bita bana maram oiduna akoi thamoi songa nungai yate asina maram oiduna ngasi karingma lagiba tang tara si mangda karingma simi de bathong lagadi akoi khudi mangna tang tara ma thosi manung haura tang tara ma thosi akoi akan ma Khongjang Changsillakdoure amadi akoi yesibina singba akoi pusanduna akoi tokai ba thongda puna ma jingba akoi tawragani haiba sa phamasi press media gi thongda akoi ni khanghan jari